Lakhipuronline puthok-saba October gi tang ama nongmaijing numit ki Khomjinba Pao tabirasi. Ahanbada maruiba Pao Lamyan bahizam iraport ki chamaga kuntaret suba mapok komon thorom awang nongpok ki mapam da paksana pangthoknakre. Ngasi lebak sinba thungna ayuki pung 10 dagi pangthokadaba 1 tarik 1 ghanta 1 sat khongjanga mari lenana Lakhipur Municipal Board ki maige dagi wapam khara phongdorakle. Assam Rajya ki school khudingmakta October ki tang ahum dagi hauduna Shiksha Setu app sijananaba Rajya ki mahima singhi mantri Ranos Beguna khangankre amasung China ki Hangzhou da chathariba 38 suba Asian Games da medal 39 phangduna Bharatna medal talida mari subada laire. Haujik mapung oiba pau tabirase. Lamyan bahizam iraport ki chamaga kuntaret suba mapok kumon thorom awang nongpok ki mapam da paksana pangthoknari. Amsu Lakhipur District Committee na sinduna Kasar Fuller Tolgi Multi-Purpose Hall da Lamyan bahizam iraport ki chamaga kuntaret suba mapok kumon thorom ngarang chinglemna pangthokre. Thorom asi Amsu Lakhipur District Committee ki President Mutum Thoibana mipam mapoi ki Athoiba mithunglen oina Kabrabam Anita Devi Jila Parishad Lakhipur East Lenana ikai khomnajariba mithung oina Ngasepam Sanahal President Amsu Central Committee Saikhom Komlakanta Senior Advisor Amsu Central Committee Dr. P. Raj Bihari Vice President Manipuri People's Front Central Committee Konjangbam Ongbi Aruna Devi President All Assam Manipuri Women Mairapaibi Coordination Committee Beni Misra President Assam Manipuri Mairapaibi Apun Malup Thoromasiga Marilenana Amsugi Thomi Singna Sayo Isai Sakhe Mutum Nirpriya Cultural Secretary Amsu Lakhipur District Committee na taram na okpagi warol pikhi amadi nyungi oiba warol na Sagapam Bishop General Secretary Amsu Lakhipur District Committee na pikhi akhanaba miyoi singi oiba warol da Thokchom Bishanat amadi Dr. Thokchom Babachandra na mari leinaba wafam kaya thamkhi Loitongbam Pritam Assistant General Secretary Amsu Lakhipur District Committee na Thagat Wahi Piduna Ayuki Oiba Thoram Loisinki Nungthil gi thoram da Class 9 amasung Class 10 gi mahiroi singi akhanna bahiram amada wafong piba hendanaba gi thoram da Lakhipur lamdam asigi School 12 dagi apunba mahiroi kunmari na hendanaba gi thoram asida saruk yakhi Hendanaba sida M. Deb Singh Memorial Academy School ki Class 9 ki mahiroi P. Lamgan bina ahanba mana Jogai Mathura Higher Secondary School ki Class 9 ki mahiroi K. Nandira Singhana Anisuba mana amadi Singirbon High School ki mahiroi T.H. Lakhipriya Debina ahum suba mana lauki atai saruk jakiba mahiroi singsu certificate piduna ikai khunaki Hendanaba ki thoramasida Oza K. N. Chan Oza Y. Raj Bihari Oza Dr. Thokchom Babachandra Singh amadi Dr. Sagapam Merinana Jas ki pampam lang da phamki loisilakpada manamathum yenthokpagi thorom pangthokki haina Ningombam Visit Information and Publicity Secretary Amsu Lakhipur District Committee na khangalakli Sudagi akoi punna changinna lihabi wakhalonda thamjaraga irabot ki numisida irabot ki lamse sabel magi magundo 1% da akoi da change bangam binna bisanu mayamda asi haja bagolena matang sei tenjin jare thank you Jananeta Hizam Irabot ki chamaga kuntaret suba mapok kumon thorom September ki tang kuntra ngarang thangjanumita Jananeta Hizam Irabot Singh Sri Tirakha Committee amasung Hizam Irabot Singh Birthday Celebration Committee Ramnagar Tuko na silangduna Silchar Ramnagar Tuko da laiba Sangai Sanglenda pangthokre Committee ki President W. Brajabasi Singhana mipama poiduna pangthokkiba thoramda Assam Sarkar ki Potharaba Additional Secretary Arambam Nandababu amadi Kasar ki Sinmi Singhi Neta Prasanta Bosuna athoiba mithunglen oina saruk yakhi thoramda L. Tejamani Singha L. Manglem Singha A. Bihari Singha Prabir Kumar Roy Chaudhuri L. Bir Kumar Singha Y. Kunjalal Singha K. Pittapati Singha Y. Profulla Singha na chingba miyoi singna ikai khumnajaba mithung sing oina saruk yakhiba kaloinana Maira Chukatuna numit asigi thorom hudokhi Ayukta Itkhola amadi Kasar College Road Karongda leiba Irabot ki mitamda Laisu katuna ikai khumnajaki numit asigi thoromda Molina Singha amadi mahaki kangbuna sayau isai sakhi
Saruk yakhibasingna Jananeta Irabotna Samas ki aranba kayagi mayokta Lomi Andolon Galunana Apunbagi Kolau Lauduna Chatakiba Yo Kayagi Matangda Barak Tampaki Miamna Kamgomdana Lebagi Matangda Wapam Kayamarum Fungdoknaki Jananeta Hizam Irabot ki Mapok Kumon Thoronga Mari Lenana Committee ki President W. Prajabasi Singhana Asumna Fungdoraki Tukogi Sangai Sanglenda Ngasi Irabot ki Cham Kunte Chuba Mapok Kumon Thorom Pantok Sagi Matang Sigada Timbiriba Otiti Mayamna Jonatana Laying Aida Jail Legi Toroba Matungda Pathar Gandhi Ratabaine Singbada Kisok Sobagi Aidi Tawai Torom Kisok Mayam Madugi Adugi Mayam Madugi Mukti Kita Mukta Jomidari Makutagi Bahak Chasiuna Labadugi Matang Amada 1945 dagi hauna te bagaiba andolondo tawdana haibadi saru ohum topagi aidi lomi na sarwani phangba jomidar na lobuna saru ta phangba adu mamangda lemba patapna bag chasi ariba bagi chasi joai masina lobuna khaibo phangba adu lomi na khaibo phangba adu nyomodo togaidana 1945 dagi te baga andolon chinghen ki bai hauna haibadi saruk ani lomina bangadar mani haibina singba satagi ba adumba mamal leirba thodang kaya dubu yona taira bodna luching bidna kasara masung sile na chingmam bam jigada chata biramba matam dugi kasar di obhokto kasar ni sile ujik leirba borak beli ese pullaga kasar jela ina khangna rami Adugumba Oitiasik Oiba Todok Kayado Nasi Bokta Singna Aidi Yakoigi Monchoda Daesta Lighting Bigiba Mi Ai President Natana Aidi Tama Toika Otiti Bindo Otiti Mayamna Mai Magi Basonda Jonatagi Punsida Torumba Toblang Kaya Dubu Mamal Jam Nathamna Wangang Bigi Jananeta Irabot Ningsinglup Lakhipur Amasung Lamyan Bahizam Irabot Ningsinglup Palarbon na Punna Sinduna Lamyan Bahizam Irabot ki Chamaga Kuntarit Subamapok Kuman Thoram Palarbon Kaithelda Pangthokre Thoram Hagotpada Khaidem Gaurari na Firal Singkhatke Matungda Lup ki President Ingudam Binod Amasung BP Singh G Narahari Sharma Ngangom Basat Kumar Amasung Kangabam Birena Presidium Singh Oibiduna Haudokpa Thoramda Lup ki Thoburen Sagapam Birena Wahaudok Piki Thorom masida Barak Tampak ki saknairaba mioi marida Jananeta Irabot ningsing manapiduna ikai khumnaki makoi sing adudi saknairaba eiba Maisnam Bubon Potharaba Professor Okram Churamani Samasebak Haurongbam Kundalal amasung Manipuri Sahitya Parishad Assamgi President Ngangom Joy Kumarni matungda Professor G Narhari Sharma amasung Ngangom Basanta Kumarna watembiduna pangthokiba seminar amada Tongan Bahiramda Ingudam Nelbir, Dr. R.K. Tampasana, Dr. Sagapam Merina, Amasung Dr. Moirang Them Sobita Devina Che Paki. Thoramasida Athoy Balengbirak Pasing Oina, Arambam Babatombi, Kaideng Kanta Amasung, Moirengjam Deb Singh Sarukjaki. Matungda Naharol Khorirol Siluki President Amasung Ex-President Kabi Thoksom Bishanath Amasung Kabi Yumnam Ilapantana Mifam Boyduna Kabi Singi Mifam Ama Pangthoki Punna Kabi Taratare Sereng Amamam Paduna Sarukjaki Lakhipur gi ZPC Kabi Gabrabam Ongbi Anita Devina Haudok Piki Amasung Aroibada Ningsinglup ki Thoburen Maisnam Jitena Thagat Wahi Piki Haina Sagapam Biren General Secretary ki Cherol da Fongdorakli Lamyan Bahizam Irabot ki Chamaga Kuntaret Subamapok Kumon Thorom Manipuri Youth Front of Assam Maifana Ima Mera Paibilup Joypur Mayalekai ka Kusam Naduna Kasar Joypur da Leiba Sabungbam Somorendragi Sangaida Ngarang Pangthokre Thorom masida Lamyan Bahizam Irabot ka Tinaramba Muktadhon Singhi Machanupa Sabungbam Gauraharina Mipamapo Ibiki Guest of Honor Oina Thangjam Projen President Maifa Tambak Mayum Rehanuddin VP Maifa Laurembam Joykanta Member UFO Ingudam Ongbi Madhubati President Ima Mera Paibilup na Chingba Saknairapa Miyoy Kayana Sarukjaki CH Somorendrana Hizam Iraponna Joypurda Leirambagi Samlappa Paudam Thamki
Tambak Mayum Salaudina program conduct taukiba thoram asida Maifa gi president Thangjam Rojena Joypur da Lamyan Bahizam Irabot ki statue ama Maifa na junglagani masida leibak niyamna mateng pangbiu haina phongdokhi adu su to si angang ngoi na ko hitung uri ni na adu kai hai ibu ga moi bi amatan ni na ibu da cái nó ibu da te cái nó sẽ ningen ja khana to mi ge moi ji ek oi na tin na ni Manipur amadi mapan Manipur gi tongan pamafam singda pangthokna kibagum Jananeta Hizam Irabot ki chamaga kuntaret suba mapok kumon thoram Jiribam district ki Irabot complex ta ngarang Jananeta Irabot Memorial Trust Jimet na Sinduna chamna pangthokre thoram masida Maira Paibi CSO Singh Mahiroi Singh Arambai Tengol amadi Jiribam gi miyamna haikalekat tamduna chamna thoram adu pangthokhi Jananeta Hizam Irabot ki mapok kumon thoram ga mari lenana Jimet ki vice president ke Khomjinba na haikibada Jimet na sinduna Jananeta Hizam Irabot ki chamaga kuntaret suba mapok kumon thoram asi leisu katuna chamna thoram asi pangthokpani haina phongdokhi Jananeta Hizam Irabot ki mapok kumon thoram ga mari lenana Jimet ki finance secretary Tongbram Sanjina hai Jananeta Hizam Irabot Memorial Trust Jimet na sinduna Jiribam gi babu parada leiba Irabot complex ta Jananeta Hizam Irabot ki chamaga kuntaret suba mapok kumon thoram pangthokre chahi khudingi thoram asi yamna chauna pangthokjabani adubu handak thokliba leibaki rang asina maram oiraga jamna hailai katuna thoram asi pangthokjabani haina phongdokhi numida siga mari lenana numidang wairamda Jiribam gi miyamna Irabot complex ta laktuna maira katnakhi Kasi tang kontra sa pagbaldi kasi di Irabot di mapok kumon thoram asida sa maga intereso ka mga sige thoram ay nagkata ang pagdiri di bami o ba Irabot di kampresa sida ang panoso ay ba kampresa sida minsan durak na minsan pawag yung malungga ngasi ing kumja lising aniga subna pulumdoi thangja numit September ke tang kunsa Jananeta Hizam Irabot ki samaga kuntaret suba mapok pulung kumon akoi ki Jiribam gi Jimet Jananeta Hizam Irabot Memorial Trust sinjal anjabani adubu sahi khudingi di akoi se program chakra saung tawjabani adubu handak ki sidi lebaki girang sigam maram muiduna adum thikat langkat mayam jiri gi praja akoi Maira Paibi Satra Sangstan mayam pulak tawraga oina tang tawdare adubu huren nunggang waram sida jiri gi praja mayam na akoi Satra Sangstan Maira Paibi club mai leinaba ikai kunaba matisar basina nunggang su ngasigi nunggang su Maira katpi belakpina begidamta Jananeta Hizam Irabot Memorial Trust ki magai deki noluk naning singjari All Manipur United Clubs Organization Amuko Amadi Thangmaiban United Club TUC ga khusamnaduna Thangmaiban Chairau Chingda leiba athoba singi khubam dangarang Irabot ningsing thorom pangthokre thorom asida Amuko gi president PH Nandoluang Poirei Laimarol Maira Paibi apunba Manipur ki president L Memchobi All Manipur Women Voluntary Association Amoba gi president Y Kunjarani Advisor CH Usarani Manipuri Students Federation MSF ki president Rosan Thangmaiban United Club ki president Pratap Laisangthem Loinana Atai Maroiba Thomi Singh amadi Thangmaiban area da leiriba Maira Paibi Ima Singh amadi Kwa Kaithel apunba Maira Paibi Lup ki Thomi Singh tongan ba district tagi lakpa maroiba Thomi Singh All Manipur Maitai Pangal Clubs Organization gi yamlaba Thomi Singh Pangal Student Organization gi Thomi Singh su lamyan ba Irabot ki ningsing thoramasida saruk yakhi Laibak sinba thungna ngasi ayuki pung 10 dagi 13 phawba pangthokadaba 1 tarik 1 ghanta 1 sat khongjanggi lamtu sengbagi saruk ama oina ngasi Lakhipur na konba mafamdasu mega cleanliness drive asida miyamna saruk yananaba
Lakhipur Municipal Board ki Chairman Mrinal Kantidas amadi Lakhipur Municipal Board ki Vice Chairman Leisungbam Robindrana wapam khara phongdorakle October ki tangama tanganida Gandhi Jayanti ni aduna Bharat pumbagi oina Pradhan Mantri Narendra Modi na lamjing biduna pungamagi pung tara dagi pung tara mathuba Bharat pumba mahamana leiba mahamda wai sikani sit chengani hariba sit chengbuki tharomachida Lakhipur Municipal Board ki manungda leiba nagori khudingmak amasung local club NGO amadi Lakhipur gi MLA Sri Kaushik Rai amasung Lakhipur Municipal ki chairman chingba staff khudingmakna punduna adi Lakhipur da leiba nagori khudingmakna aikoi sitpa chengba tawjagani hariba sitpa chengbagi tharomachida Lakhipur da leibiriba nagori club local NGO khudingmakna saruk yabiyaduna khudamdarigi man নমস্কার আমি লক্ষ্মীপুর পৌরসভার পক্ষ থেকে লক্ষ্মীপুর সমস্ত পৌর এলাকার নাগরিকদেরকে আহ্বান জানাচ্ছি যে আগামী 1 অক্টোবর যেটা আমাদের প্রধানমন্ত্রী নরেন্দ্র মোদীজির একটা আহ্বানে একটা 1 তারিখে 1 ঘন্টার একটা শ্রমদানের অনুষ্ঠান করেছেন যেখানে প্রধানমন্ত্রী নিজেও অংশগ্রহণ করবেন সকাল 10টা থেকে এই অনুষ্ঠানে ওনার সাথে সাথে আমরাও আমাদের লক্ষ্মীপুর মিউনিসিপ্যালিটিতে একটু কর্মসূচির হাতে নিয়েছি যেটা আমরা 1 তারিখ সকাল 10টা থেকে শুরু করব আমরা লক্ষ্মীপুর সব ওয়ার্ডে যেখানে যেখানে বেশি গার্বেজ আছে এই গার্বেজগুলোকে আমরা পরিষ্কার করব এবং সব ওয়ার্ডগুলোকে যাতে সুন্দর এবং সুস্থ রাখতে হয় আমরা একটা প্রচেষ্টা নিচ্ছি আগামী 1 তারিখে এবং আমি প্রত্যেক নাগরিকদেরকে আহ্বান জানাচ্ছি যে আপনারা আমাদের সাথে সহযোগিতা করে আমাদের এই প্রোগ্রামটাকে সুন্দর এবং সুষ্ঠুভাবে করতে দিন যাতে আমরা ঠিক 2 তারিখ যেহেতু গান্ধী জয়ন্তী 1 তারিখে আমরা গান্ধীজিকে এই স্বচ্ছতা দিয়ে একটু উনাকে শ্রদ্ধাঞ্জলি জানাবো Assam Rajya ki school khudingmakta lagliba October ki tang 3 dagi hauduna Shiksha Setu app sijananaba Rajya ki Mahimasinggi Mantri Ranos Peguna khangankhre Assam Administrative Staff College ta ngarang Paumi Singawari sanaba amada Mantri na wafam asigi matangta phongdokladuna Rajya asigi school lising ni pumariga chatret ka kuntra mangana app ase sijanaba haure haina phongdokhi China gi Hangzhou da chathariba 38 suba Asian Games ki ngarang phawbada Bharatna gold 10 silver 13 bronze 13 ga punna medal 19 phangle medal tally da ngarang phawbada China na medal chani ga 13 phangduna ahanba Japan na ani suba aduga Korea na om suba da leire medal 19 phangduna Bharatna medal tally da mari suba da leire nungairaba pau khu tang chikpa nerve ki anaba khwang yanglin gi anaba brain amadi bp stroke oruba singi anaba kayabo digital clinical magnetology scanning therapy na layeng ba yahale layeng asina hidak amata yaudana haksangi cell amadi vital organ singbu mathauning thina pangthok handuna e tongta leiramba amot pasing sengdok ngamali amasung kidney liver heart amadi brain gi mapangal kankat handuna haksang phana thamba ngamali magnetology scanning therapy asigi kanaba lobbiu masimak lengsin birago energy healing center first floor smile market central road silchar 1 Nongmaijing natabada numit khudingi ayuki pung 13 dagi nungthilgi pung 1 phawba layeng seri chief consultant Dr. M. Santikumar Singha, lifestyle medicine consultant, Harvard School of Medicine, USA certified, mobile number 9435070286. Aigi mungino dini kawe. Aigi makhong se narak kadagi chat pada problem oi dana makhong se pomaga makhu gi tang sida hana hawe anaba se han be yorak se dagi chalaga sar jing badagi mari mangani se jing bada aigi masa se kyam jamna phai habdo I khangni aigi ming se baton haksang se jamna nungai tabadagi mapan na jamna layeng jarure khwang nabadagi among khong nabadagi ado poloi da khoi sar phangnabadagi sar phumda treatment sojabadagi loine nungai ja phungjare amasung
nagi bike to masu bike mathakta khong haipangam me dong ku dui mamang da dei khong haipangam khite to hojikti jam free da ge chang jare ꯑꯩꯒꯤ ꯈꯣꯡꯁꯦ ꯆꯍꯤ 13 ꯅꯥꯗꯅ ꯏꯁꯤꯡ ꯆꯠꯄ ꯌꯥꯗꯕꯗꯒꯤ ꯑꯋꯥꯕ ꯑꯣꯏꯅ ꯗꯥꯛꯇꯔ ꯄꯨꯝꯅꯃꯛꯇ ꯂꯥꯌꯦꯡꯕꯗꯒꯤ ꯐꯕ ꯉꯝꯗꯕꯗꯒꯤ ꯁꯥꯟꯇꯤꯀꯨꯃꯥꯔꯒꯤ ꯗꯥꯛꯇꯔꯁꯤꯒ ꯌꯦꯡꯕꯗꯒꯤ ꯑꯩꯒꯤ ꯈꯣꯡꯁꯦ ꯅꯨꯡꯉꯥꯏꯔꯦ ꯑꯋꯥꯕ ꯂꯩꯇ꯭ꯔꯦ ꯐꯔꯕꯅꯤꯅ ꯑꯩꯅ ꯅꯨꯡꯉꯥꯏꯗꯅ ꯃꯌꯥꯝꯗ ꯑꯩꯅ ꯁꯨꯝ ꯍꯥꯏꯔꯤ ꯇꯧꯖꯔꯤꯅꯤ Kanganjaba ma tongan ba competitive exam gi damak chama da chama mai pakna bagi damak coaching pizariba Infinity Knowledge Center na center asigi ahan ba batch September gi tang 19 dagi haure SSC MTS GD CHSL Indian Army Assam Police TET CTET Grade 2 Grade 3 amadi Grade 4 gi exam gi damak Maths Reasoning English GK na chingba coaching lobining ba singna kudung chaba si lobiu ahan ba batch ayuki pung 6 tagi na 9 phawba oigani admission fee free oigani akupa marol gi damak Kasar Lakhipur Ward number 9 da leiba Infinity Knowledge Center gi center in charge Sir Tennyson gi mobile number 7002554061 number asida ngasimhak paw phawna biu aroi bada maroi pa paw amukhanna Lamyan ba hizam iraport ki chamaga kuntaret subamapo common thorom awang nongpo ki mapam da paksana pangthokna khre ngasi lebak sinba thungna ayuki pung 10 dagi pangthokadaba 1 tarik 1 ghanta 1 sat khongjanga mari lenana Lakhipur Municipal Board ki maige dagi wapam khara phungdorakle Assam Rajya gi school khuding makta October gi tang 3 dagi hauduna Shiksha Setu app sijinanaba Rajya gi mahima singi mantri Ranos Beguna khangan khre amasung China gi Hangzhou da chathariba 38 suba Asian Games da medal 19 phangduna Bharatna medal talida mari subada laire Lakhipur online YouTube channel gi Khomjinba Pao sandok chaba ngasigi oinadi matang asida loijare